ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯑꯅꯧꯕ ꯆꯍꯤ ꯍꯧꯕ ꯆꯩꯔꯥꯎꯕꯒꯤ ꯊꯧꯔꯝ ꯉꯁꯤ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ ꯑꯃꯗꯤ ꯕꯨꯋꯥꯡꯔꯨꯋꯥꯡ ꯇꯥꯎꯗꯥꯏꯖꯤꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯣꯡꯆꯠ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ISTVꯒꯤ ꯄꯥꯎ ꯃꯤꯅꯦꯡ ꯇꯥꯕꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯑꯅꯧꯕ ꯆꯍꯤ ꯍꯧꯕ ꯆꯩꯔꯥꯎꯕꯒꯤ ꯊꯧꯔꯝ ꯉꯁꯤ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ ꯁꯅꯥꯃꯍꯤꯗ ꯀꯨꯝꯒꯤ ꯉꯝꯖꯕ ꯃꯍꯩ ꯃꯔꯣꯡ ꯃꯅꯥ ꯃꯁꯤꯡ ꯀꯠꯂꯕ ꯇꯨꯡꯗ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯦꯝꯗꯨꯅ ꯊꯣꯡꯒꯥꯟꯗ ꯊꯥꯗꯣꯛꯇꯨꯅ ꯀꯨꯝ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅꯕ ꯊꯧꯅꯤꯖꯈꯤ꯫ ꯅꯤꯡꯊꯧ ꯃꯥꯂꯤꯌꯥ ꯐꯝꯕꯥꯜ ꯆꯥꯅ 1358 BC-ꯗꯒꯤ 1318 BC ꯀꯨꯁꯨꯝꯂꯩ ꯀꯣꯝꯕꯤꯔꯩ ꯂꯩꯔꯤꯅ ꯃꯄꯨꯡ ꯐꯥꯅ ꯂꯩꯁꯥ ꯇꯝꯂꯛꯄ ꯃꯇꯝꯗ ꯁꯖꯤꯕꯨ ꯂꯥꯛꯂꯦ ꯇꯥꯏꯗꯨꯅ ꯆꯍꯤ ꯍꯧꯕ ꯆꯩꯔꯥꯎꯕ ꯄꯥꯡꯊꯣꯛꯄ ꯍꯧꯈꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯅꯨꯡꯊꯤꯜꯗ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯟꯅꯩ, ꯅꯨꯃꯤꯗꯥꯡꯗ ꯊꯥꯕꯜ ꯆꯣꯡꯏ꯫ ꯅꯨꯡꯕꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯕꯨꯋꯥꯡꯔꯨꯋꯥꯡ ꯇꯥꯎꯗꯥꯏꯖꯤꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯣꯡꯆꯠ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯕꯨꯋꯥꯡꯔꯨꯋꯥꯡ ꯇꯥꯎꯗꯥꯏꯖꯤꯡ ꯚꯤꯂꯦꯖ ꯂꯨꯞꯐ꯭ꯋꯥꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯒꯥꯏꯄꯨꯏ ꯈ꯭ꯋꯥꯟꯃꯩ ꯔꯨꯋꯥꯡꯃꯩꯄꯨꯏꯅ ꯖꯦꯂꯤꯌꯥꯔꯣꯡ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯇꯣꯏꯅ ꯈꯨꯠ ꯊꯥꯅꯕ ꯑꯁꯤꯅ ꯈꯨꯟꯖꯥꯁꯤꯡꯗ ꯃꯤꯄꯥꯏꯕ ꯄꯣꯛꯍꯜꯂꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯁꯥꯟꯇꯤ ꯂꯩꯅ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯗꯅ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯄꯅꯤ ꯍꯥꯏꯈꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯎꯇ꯭ꯔꯥ ꯁꯪꯂꯦꯟꯗ 594 ꯁꯨꯕ ꯑꯣꯏꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯏꯁꯤꯈꯥꯗꯒꯤ ꯅꯥꯎꯔꯣꯏꯕꯝ ꯀꯤꯔꯟ ꯃꯤꯇꯩꯕꯨ ꯆꯍꯤ ꯑꯁꯤꯒꯤ ꯆꯩꯊꯥꯈ꯭ꯔꯦ꯫ ꯁꯅꯥ ꯀꯣꯅꯨꯡ ꯎꯇ꯭ꯔꯥ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯆꯩꯊꯥꯕꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯂꯥꯏꯁ꯭ꯔꯝ ꯄꯣꯏꯔꯩꯇꯣꯟꯅ ꯃꯩꯗꯤꯡꯉꯨ ꯀꯤꯌꯥꯝꯕꯒꯤ ꯃꯃꯥꯡꯗ ꯆꯩꯔꯥꯎꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯆꯩ ꯄꯥꯏꯗꯨꯅ ꯂꯥꯎꯔꯝꯕꯒꯤ ꯆꯠꯅꯕꯤ ꯍꯧꯗꯣꯛꯇꯨꯅ 1903 ꯍꯤꯌꯥꯡꯒꯦ ꯂꯤꯍꯩ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯆꯩꯊꯥꯗꯨꯅ ꯆꯩꯊꯥꯕꯒꯤ ꯊꯧꯔꯝ ꯍꯧꯔꯛꯇꯨꯅꯉꯁꯤ 594 ꯁꯨꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯉꯁꯤꯗꯒꯤ ꯑꯄꯣꯛꯂꯣꯟ ꯏꯕꯗ ꯅꯥꯎꯔꯣꯏꯕꯝꯅ ꯀꯨꯝ ꯄꯨꯕ ꯅꯥꯎꯔꯣꯏꯕꯝ ꯀꯤꯔꯟ ꯃꯩꯇꯩꯅ ꯆꯩꯊꯥꯕ ꯍꯥꯏꯅ ꯁꯤꯖꯤꯟꯅꯔꯒꯅꯤ꯫ 592 ꯁꯨꯕ ꯃꯃꯥꯡ ꯆꯍꯤꯒꯤ ꯆꯩꯊꯥꯕ ꯀꯩꯔꯛꯇꯒꯤ ꯌꯨꯝꯅꯥꯝ ꯃꯅꯤꯍꯥꯔꯅ ꯆꯩꯊꯥꯕꯒꯤ ꯆꯩꯁꯨ ꯅꯥꯎꯔꯣꯏꯕꯝ ꯀꯤꯔꯟ ꯃꯤꯇꯩꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ 594 ꯁꯨꯕ ꯃꯁꯤꯡ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯗ ꯍꯥꯏꯔꯤꯕ 594 ꯁꯨꯕ ꯃꯁꯤꯡꯁꯦ ꯅꯥꯎꯔꯣꯏꯕꯝ ꯀꯤꯔꯟ ꯃꯤꯇꯩ ꯍꯥꯏꯗꯅ ꯏꯁꯤꯀꯥ ꯏꯝꯐꯥꯜ ꯏꯁ ꯑꯩꯈꯣꯏ ꯈꯨꯔꯥꯏ ꯂꯥꯏꯐꯝ ꯄꯅꯥꯗꯒꯤꯅ ꯆꯩꯊꯥꯕ ꯑꯣꯏꯕꯤꯒꯅꯤ꯫ ꯍꯥꯟꯅ ꯆꯩꯊꯥꯈꯤꯕꯅ 592 ꯁꯨꯕꯁꯤꯅ ꯌꯨꯝꯅꯥꯝ ꯃꯅꯤꯍꯥꯔ ꯀꯩꯔꯛꯇꯒꯤꯅꯤ꯫ ꯑꯗ ꯃꯍꯥꯛꯁꯤꯅ 592 ꯁꯨꯕ ꯆꯩꯊꯥꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯏꯁ꯭ꯀꯨꯜ ꯅꯍꯥꯔꯨꯞ ꯄꯅꯥꯗꯒꯤ ꯆꯩꯊꯥꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤ ꯍꯥꯟꯅꯒꯤ ꯆꯩꯊꯥꯕ ꯑꯣꯏꯔꯤꯕ ꯑꯁꯤꯁꯨꯒꯤ ꯃꯐꯝꯗꯒꯤ ꯆꯩꯊꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯆꯩꯁꯨꯁꯦ ꯁꯤꯟꯅꯔꯒ ꯅꯥꯎꯔꯣꯏꯕꯝ ꯀꯤꯔꯟ ꯃꯤꯇꯩ ꯍꯥꯏꯔꯤꯕ 594 ꯁꯨꯕ ꯆꯩꯊꯥꯕꯁꯤꯗ ꯁꯤꯟꯅꯔꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯉꯁꯤꯗꯒꯤꯗꯤ ꯆꯠꯂꯤꯕ ꯀꯨꯝꯁꯤꯃ ꯃꯥꯅ ꯄꯨꯕ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯨꯝ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯄꯣꯛꯂꯣꯟ ꯏꯕꯗ ꯅꯥꯎꯔꯣꯏꯕꯝ ꯀꯤꯔꯟ ꯃꯤꯇꯩꯒꯤ ꯀꯨꯝ ꯍꯥꯏꯅ ꯏꯔꯒ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯤ ꯂꯩꯔꯅꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯈꯟꯅꯕ ꯊꯣꯛꯄ ꯃꯇꯝꯗ ꯅꯥꯎꯔꯣꯏꯕꯝꯒꯤ ꯀꯨꯝ ꯍꯥꯏꯔꯀꯥꯟꯗ ꯆꯠꯅꯕꯤꯁꯤ ꯍꯧꯔꯅꯤ꯫ ꯁꯨꯃꯥꯏꯅ ꯉꯁꯤꯒꯤ ꯆꯩꯊꯥꯕꯁꯤ ꯑꯩꯈꯣꯏ ꯁꯅꯥ ꯀꯣꯅꯨꯡꯅ ꯄꯥꯡꯊꯣꯛꯆꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯥ ꯑꯁꯤꯒꯤ 13 ꯀ꯭ꯋꯥꯛꯇꯥ ꯁꯦꯔꯤꯀꯜꯆꯔ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯅꯥꯛꯇꯒꯤ ꯃꯤꯑꯣꯏ ꯑꯃ ꯍꯤꯔꯣꯏꯟ ꯅꯝꯕꯔ 4 ꯒ꯭ꯔꯥꯝ 291ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯗ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯜꯇꯕ ꯍꯨꯏꯁꯦꯟ ꯆꯍꯤ 12 ꯀꯩꯔꯥꯎ ꯃꯪꯆꯤꯛ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯪꯒꯥꯜ ꯀꯩꯊꯦꯜꯒꯤ ꯕꯣꯔꯥ ꯒꯂꯤꯗꯒꯤ ꯃꯤꯑꯣꯏ ꯑꯃ SP ꯀꯦꯞꯁꯨꯜ 53,213ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯁ꯭ꯔꯝ ꯀꯨꯟꯖꯃꯅꯤ ꯆꯍꯤ 52 ꯏꯔꯝ ꯁꯤꯐꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯅ ꯁꯒꯣꯜꯕꯟ ꯑꯃꯨꯗꯣꯟ ꯑꯈꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯐꯧꯒꯥꯛꯆꯥꯎ ꯏꯈꯥꯏ PS ꯀꯤ ꯆꯦꯛ ꯄꯣꯏꯟꯠꯇ ꯃꯤꯑꯣꯏ ꯑꯃ ꯀꯥꯅꯤ ꯀꯤꯂꯣ 1.5ꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯅꯤꯜ ꯒꯣꯇꯝ ꯆꯍꯤ 33 ꯇꯣꯔꯤꯕꯥꯔꯤꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯤꯕ ꯏꯗꯨꯜ ꯐꯤꯇꯔꯒꯤ ꯊꯧꯔꯝꯅ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ, ꯁꯥꯟꯇꯤ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯏꯕꯣꯕꯤꯅ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ
ꯀꯂꯛꯄ ꯌꯦꯡꯊꯤꯕ ꯃꯤꯍꯧ ꯆꯥꯎꯕ ꯄꯥꯞꯀꯤ ꯑꯣꯏꯕ ꯊꯕꯛ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕ ꯊꯥ ꯑꯃ ꯆꯨꯞꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯄꯨꯛꯅꯤꯡ ꯏꯟꯗ꯭ꯔꯤꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯊꯥꯕꯨꯝ ꯑꯃ ꯆꯔꯥ ꯍꯦꯜꯂꯛꯄ ꯂꯣꯏꯔꯗꯨꯅ ꯅꯨꯡꯉꯥꯏꯔꯕ ꯏꯗꯨꯜ ꯐꯤꯇꯔꯒꯤ ꯊꯧꯔꯝ ꯌꯨꯝꯊꯣꯡ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯏꯗꯨꯜ ꯐꯤꯇꯔꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯁꯥꯟꯇꯤ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯅꯨꯡꯉꯥꯏꯔꯕ ꯏꯗꯀꯤ ꯊꯧꯔꯝ ꯑꯁꯤꯅ ꯄꯨꯔꯛꯄ ꯑꯣꯏꯔꯁꯨꯅ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯈꯥꯅ ꯆꯥꯎꯕ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯟ ꯁꯟꯗꯪꯈꯣꯡꯒꯤ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯃꯐꯝꯗ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕ ꯀꯌꯥꯅ ꯉꯝꯖꯕ ꯍꯩ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯃ ꯏꯕꯨꯙꯧꯒꯤ ꯃꯁꯥꯏꯒꯣꯟꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7ꯃꯨꯛ ꯇꯥꯕꯗ ꯑꯉꯝ ꯑꯊꯧ ꯀꯣꯛꯂꯕ ꯃꯇꯨꯡꯗ ꯂꯥꯏ ꯁꯦꯂꯨꯡꯕ ꯏꯕꯨꯙꯧꯒꯤ ꯁꯅꯥ ꯁꯪꯒꯥꯏꯒꯤ ꯄꯣꯔꯣꯟ ꯍꯥꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯈꯨꯌꯥꯈꯥꯗ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕꯁꯤꯡꯅ ꯑꯊꯦꯟꯄꯣꯠ ꯀꯥꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯥꯗ ꯌꯦꯛꯇꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗ ꯄꯤꯅꯕꯤꯕ ꯐꯧꯒꯩ ꯆꯦꯡꯒꯩ ꯆꯣꯟꯍꯟꯕꯤꯕ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯕ ꯄꯤꯅꯕꯤꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯄꯤꯅꯕꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯐꯕꯇ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯈꯤ꯫ ꯑꯃꯔꯣꯝꯗ ꯏꯕꯨꯙꯧ ꯍꯔꯥꯎꯕ ꯊꯧꯒꯜꯂꯨꯞ ꯁꯟꯗꯪꯈꯣꯡꯒꯤ ꯆꯤꯌꯔꯃꯦꯟ ꯈꯥ ꯉꯝꯕ ꯁꯂꯥꯏꯗ ꯄꯣꯛꯆꯕ ꯊꯣꯉꯥꯝ ꯇꯣꯝꯕ ꯃꯤꯇꯩꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯈꯨꯗꯤꯡꯒꯤ ꯈꯥꯅ ꯆꯥꯎꯕ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯜ ꯁꯟꯗꯪꯈꯣꯡꯒꯤ ꯂꯥꯏ ꯊꯣꯡ ꯍꯥꯡꯕ ꯑꯁꯤꯗ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯏꯕꯨꯙꯧꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯂꯥꯛꯄꯤꯗꯨꯅ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯉꯁꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯈꯥꯅ ꯆꯥꯎꯕ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯟ ꯁꯟꯗꯪꯈꯣꯡꯗ ꯂꯩꯖꯕ ꯑꯁꯤꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯊꯣꯡ ꯑꯁꯤ ꯍꯥꯡꯖꯔꯒꯅꯤ꯫ ꯀꯅꯥꯒꯨꯝꯕꯤꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯥꯛꯄꯤꯌꯨ꯫ ꯃꯁꯤ ꯑꯩꯈꯣꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯖꯔꯒꯅꯤ ꯍꯥꯏꯗꯨꯅ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯆꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯈꯨꯗꯤꯡꯃꯛꯇ ꯄꯥꯎꯖꯦꯟꯖꯔꯤ꯫ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯆꯦꯛꯁꯤꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯨꯃꯨꯈꯣꯡ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯂꯧꯔꯦꯝꯕꯝ ꯑꯣꯄꯦꯟ ꯍꯩꯁꯇꯤ ꯋꯥꯌꯔꯒꯤ ꯃꯩꯅ ꯆꯤꯡꯗꯨꯅ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯇꯦꯛꯆꯪ ꯄꯨꯡꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯂꯣꯏꯁꯪꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡ ꯌꯥꯎꯅ ꯆꯠꯊꯈꯤꯕ ꯈꯣꯡꯖꯪ ꯑꯃꯗ ꯇꯨꯃꯨꯈꯣꯡ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯍꯥꯟꯅꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯝꯕ ꯋꯥꯡꯂꯦꯝꯕꯝ ꯕꯁꯟꯇꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇꯨꯃꯨꯈꯣꯡ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯂꯧꯔꯦꯝꯕꯝ ꯑꯣꯄꯦꯟ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯈꯨꯟꯖꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯋꯥꯡꯂꯦꯝꯕꯝ ꯕꯁꯟꯇꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯈꯨꯜ ꯐꯥꯎꯗꯨꯅ ꯄꯨꯔꯤꯕ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯍꯩꯁꯇꯤ ꯋꯥꯌꯔ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯐꯤꯠ 13 ꯃꯨꯛꯇꯪ ꯋꯥꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯖꯥ ꯀꯌꯥ ꯃꯩꯅ ꯆꯤꯡꯕ ꯀꯌా ꯃꯃꯥꯡꯗ ꯌꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯀꯠ ꯀꯌꯥ ꯑꯃ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀ ꯀꯌꯥꯔꯛ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯂꯧꯈꯠꯂꯛꯇ꯭ꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯤꯂꯦꯖ ꯑꯁꯤꯒꯤꯗꯃꯛ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒ ꯃꯔꯤ ꯂꯩꯅꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯆꯦꯟ ꯆꯣꯡꯂꯤꯕ ꯇꯨꯃꯨꯈꯣꯡ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯤꯕ ꯂꯧꯔꯦꯝꯕꯝ ꯑꯣꯄꯦꯟ ꯍꯩꯁꯇꯤ ꯋꯥꯌꯔꯗ ꯊꯦꯡꯂꯨꯕꯗꯒꯤ ꯊꯋꯥꯏ ꯄꯤꯈꯝꯅꯈꯤꯕ ꯑꯁꯤ ꯇꯨꯃꯨꯈꯣꯡ ꯚꯤꯂꯦꯖꯀꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯊꯧꯗꯣꯛ ꯑꯁꯤ ꯂꯧꯔꯦꯝꯕꯝ ꯑꯣꯄꯦꯟꯅ ꯉꯥ ꯐꯥꯔꯝꯕꯗꯒꯤ ꯊꯣꯡ ꯃꯊꯛꯇ ꯀꯥꯈꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯈꯣꯏꯖꯩ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯛꯇꯣꯟꯗ ꯂꯩꯔꯤꯕ ꯋꯥꯡꯐꯝ ꯊꯣꯛꯄꯗꯒꯤ ꯌꯥꯝꯅ ꯅꯦꯝꯅ ꯂꯩꯔꯤꯕ ꯑꯅꯦꯝꯕ ꯍꯩꯁꯇꯤ ꯋꯥꯌꯔ ꯑꯗꯨꯗ ꯊꯦꯡꯂꯨꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯗꯥꯝ ꯃꯈꯥꯏꯔꯣꯝ ꯊꯪꯕ ꯔꯣꯝꯗ ꯂꯩꯔꯤꯕ ꯂꯧ ꯎꯅꯔꯤꯕ ꯂꯧꯕꯨꯛ ꯑꯁꯤꯗꯁꯨ ꯍꯩꯁꯇꯤ ꯋꯥꯌꯔ ꯀꯌꯥ ꯑꯃ ꯅꯦꯝꯅ ꯆꯣꯟꯊꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧ ꯈꯣꯏꯕ ꯆꯪꯕ ꯇ꯭ꯔꯦꯛꯇꯔꯅꯆꯤꯡꯕ ꯆꯠꯄꯗ ꯍꯩꯁꯇꯤ ꯋꯥꯌꯔꯅ ꯆꯤꯡꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯆꯥꯎꯅ ꯈꯨꯟꯖꯥꯁꯤꯡꯗ ꯃꯥꯌꯣꯛꯅꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯖꯥ ꯀꯌꯥ ꯂꯧ ꯎꯕꯗꯤ ꯂꯥꯏꯔꯗꯅ ꯈꯣꯡꯅ ꯆꯠꯄ ꯐꯥꯎꯕ ꯑꯀꯤꯕ ꯄꯣꯛꯂꯦ꯫ ꯈꯔ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯄꯤꯗꯨꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯥꯏꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯔꯤ ꯂꯩꯅꯕ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯧꯋꯥ ꯁꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯕꯅꯤ꯫ ꯂꯥꯏꯟꯃꯦꯟꯁꯤꯡꯒꯤ ꯊꯕꯛ ꯊꯧꯑꯣꯡ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯆꯦꯛꯁꯤꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯇꯦꯛꯆꯪ ꯄꯨꯝꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯨꯒꯗꯕꯅꯤ꯫ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯟꯖꯥꯁꯤꯡꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯂꯛꯇ꯭ꯔꯕꯗꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯈꯤ꯫ ꯍꯩꯁꯇꯤ ꯄꯨꯔꯤꯕ ꯋꯥꯌꯔ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯕꯗꯒꯤ ꯐꯤꯠ 11 ꯈꯛꯇ ꯋꯥꯡꯉꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯍꯥꯛꯅ ꯉꯥ ꯐꯥꯔꯨꯔꯒ ꯀꯥꯔꯛꯄꯗ ꯃꯍꯥꯛꯀꯤ ꯈꯣꯏ ꯆꯣꯞꯄꯒꯤ ꯄꯥꯏꯔꯛꯏꯕ ꯈꯣꯏꯖꯩ ꯑꯗꯨꯗ ꯆꯤꯡꯉꯒ ꯍꯩꯁꯇꯤ ꯋꯥꯌꯔꯁꯤꯗ ꯇꯦꯟꯈ꯭ꯔꯕ ꯈꯣꯏꯖꯩ ꯑꯗꯨꯅ ꯇꯆ ꯇꯧꯕ ꯐꯪꯉꯤꯕ ꯍꯩꯁꯇꯤ ꯋꯥꯌꯔ ꯑꯁꯤ ꯑꯁꯤꯅ ꯊꯣꯛꯍꯟꯕꯅꯦ ꯍꯥꯏꯕꯁꯤ ꯅꯝꯕꯔ 1 ꯑꯣꯏꯅ ꯊꯝꯖꯅꯤꯡꯉꯤ꯫ ꯍꯩꯁꯇꯤ ꯋꯥꯌꯔ ꯑꯁꯤ ꯄꯨꯕ ꯃꯇꯝꯗ ꯐꯤꯠ ꯀꯌꯥ ꯋꯥꯡꯒꯗꯒꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯄꯨꯡ ꯐꯥꯕ ꯐꯤꯠ ꯑꯣꯏꯍꯟꯗꯕ ꯑꯃꯁꯨꯡ ꯂꯥꯏꯟꯃꯦꯟꯁꯤꯡ ꯂꯥꯛꯑꯦ ꯉꯁꯤ 5-10ꯒꯤ ꯃꯅꯨꯡꯁꯤꯗ ꯃꯈꯣꯏ ꯂꯥꯛꯑꯃꯒ ꯑꯩꯈꯣꯏꯅꯁꯨ ꯈꯨꯟꯁꯤꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯆꯞ ꯆꯥꯅ ꯍꯥꯏ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏꯅ ꯀꯌꯥ ꯂꯧꯗꯗꯅ ꯏꯅꯦꯝ ꯅꯦꯝꯅ
ꯃꯩ ꯑꯁꯤ ꯐꯤꯠ ꯇꯧꯔꯒ ꯊꯝꯕꯤꯔꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯏ ꯈꯨꯜ ꯑꯁꯤꯒꯤꯁꯨ ꯆꯤꯌꯥꯔꯃꯦꯟꯅꯤ ꯂꯩꯈꯤꯗ꯭ꯔꯤꯕ ꯂꯧꯔꯦꯝꯕꯝ ꯑꯣꯄꯦꯜ ꯑꯁꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯅ ꯆꯞ ꯆꯥꯅ ꯄꯨꯒꯗꯕꯅꯤ ꯌꯥꯝ ꯊꯨꯕ ꯃꯇꯝꯗ ꯀꯌꯥ ꯂꯧꯕꯤꯌꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟ ꯀꯌꯥ ꯑꯗꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯈꯨꯠꯁꯝꯅꯔꯒ ꯑꯩꯈꯣꯏ ꯃꯍꯥꯛꯀꯤ ꯆꯞ ꯆꯥꯕ ꯔꯥꯏꯠ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯒꯅꯤ ꯍꯥꯏꯕꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯁꯨ ꯊꯝꯖꯒꯦ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯑꯅꯧꯕ ꯆꯍꯤ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯊꯧꯔꯝ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯣꯏꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯔꯤꯡ ꯆꯣꯊꯦ ꯀꯕꯨꯏ ꯑꯃꯗꯤ ꯃꯤꯇꯩꯒ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯈ꯭ꯔꯦ ꯌꯦꯜꯍꯧ ꯁꯖꯤꯕꯨ ꯀꯨꯝꯍꯧ ꯂꯨꯞ ꯌꯦꯜꯈꯨꯜ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯃꯤꯇꯤ ꯑꯣꯟ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕꯅ ꯁꯤꯟꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯡ ꯀꯨꯐꯤ ꯆꯣꯊꯦ ꯚꯤꯂꯦꯖꯇ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯆꯣꯊꯦ ꯈꯨꯜꯂꯥꯛꯄꯒꯤ ꯌꯨꯝꯗ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯠꯇꯨꯅ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯈꯨꯕꯝꯗ ꯅꯥꯠꯀꯤ ꯑꯣꯏꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯒ ꯌꯨꯄꯥꯟ ꯊꯥꯔꯕ ꯃꯇꯨꯡ ꯌꯦꯜꯍꯧ ꯁꯖꯤꯕꯨ ꯀꯨꯝꯍꯩ ꯂꯨꯞꯀꯤ ꯊꯧꯃꯤꯁꯤꯡꯒ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯐꯤꯔꯥꯜꯁꯨ ꯄꯨꯟꯅ ꯆꯤꯡꯈꯠꯃꯤꯟꯅꯈꯤ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯖꯤꯕꯨ ꯂꯥꯛꯂꯦꯟ ꯇꯥꯕ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯐꯣꯡꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯕꯨꯏ ꯃꯔꯤꯡ ꯆꯣꯊꯦ ꯑꯃꯗꯤ ꯃꯩꯇꯩꯁꯤꯡꯒꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯊꯧꯒꯜ ꯀꯌꯥꯁꯨ ꯎꯠꯈꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯌꯦꯜꯍꯧ ꯁꯖꯤꯕꯨ ꯀꯨꯝꯍꯧ ꯂꯨꯞ ꯌꯦꯜꯈꯨꯜꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯁꯑꯣꯝꯕꯨꯡ ꯀꯕꯨꯏꯒꯤ ꯈꯨꯜꯂꯥꯛꯄ ꯀꯥꯝꯁꯣꯟ ꯒꯥꯡꯃꯨꯃꯩ ꯀꯕꯨꯏꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯤꯆꯩ ꯆꯣꯊꯦ ꯃꯔꯤꯡ ꯑꯃꯗꯤ ꯀꯕꯨꯏ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯆꯍꯤ ꯀꯨꯝꯍꯧꯕꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯟꯅꯕ ꯑꯃꯗꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯁꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯕꯗ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯀꯨꯝꯍꯩ ꯑꯁꯤ ꯁ꯭ꯇꯦꯠ ꯊꯥꯛꯇ ꯄꯥꯡꯊꯣꯛꯄꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯄ ꯐꯨꯔꯨꯞ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯀꯨꯝꯍꯧ ꯍꯧꯕꯒꯤ ꯆꯩꯆꯠ ꯊꯥꯕꯜꯅꯆꯤꯡꯕꯁꯤꯡ ꯈꯪꯅꯗꯅ ꯂꯩꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯑꯃꯠꯇꯗ ꯑꯣꯏꯔꯝꯕ ꯑꯗꯨ ꯈꯪꯅꯔꯛꯄꯗꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯆꯥꯎꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯂꯣꯏꯅꯅ ꯌꯦꯛ ꯁꯂꯥꯏ ꯄꯨꯟꯕ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯥꯒꯠꯇꯨꯅ ꯂꯥꯏꯅꯤꯡ ꯑꯁꯤꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯀꯨꯝꯍꯩ ꯑꯁꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯑꯣꯝꯕꯨꯡ ꯀꯕꯨꯏ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄꯅ ꯀꯥꯝꯁꯣꯝ ꯒꯥꯡꯃꯨꯃꯩ ꯀꯕꯨꯏ LSTBꯒꯤ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯦꯟꯖꯝ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯤꯕꯗꯠꯇ ꯂꯨꯋꯥꯡ ꯃꯔꯤꯡ ꯐꯨꯔꯨꯞꯀꯤ ꯃꯣꯁꯤꯜ ꯑꯥꯡꯁꯣꯟ ꯆꯣꯊꯦ ꯐꯨꯔꯨꯞꯀꯤ ꯊꯥꯎ ꯖꯇ꯭ꯔꯥ ꯑꯃꯗꯤ ꯑꯇꯩ ꯃꯁꯛ ꯅꯥꯏꯔꯕ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯆꯣꯊꯦ ꯃꯔꯤꯡ ꯀꯕꯨꯏ ꯃꯩꯇꯩ ꯑꯁꯦ ꯂꯥꯏꯅꯤꯡ ꯁꯅꯥꯃꯍꯤꯁꯦ ꯂꯣꯏꯅ ꯂꯥꯠꯂꯤ ꯍꯥꯏꯕꯗꯒꯤꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯍꯧꯕꯁꯦ ꯁꯤꯒꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕꯁꯤꯗ ꯆꯩꯔꯥꯎꯕ ꯆꯍꯤ ꯍꯧꯕ ꯍꯥꯏꯕꯁꯦ ꯄꯥꯡꯊꯣꯛꯑꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯇ ꯑꯩꯈoi ꯃꯤꯇꯤꯡ ꯇꯧꯔꯦ ꯑꯩꯈoi ꯖꯥꯠ ꯃꯔꯤꯁꯦ ꯃꯤꯇꯤꯡ ꯇꯧꯕꯗꯒꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈoi ꯋꯥꯔꯦꯞ ꯂꯧꯔꯒ ꯃꯁꯤꯒꯤ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯄꯅꯤ ꯑꯗ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈoi ꯁꯣꯝꯕꯨꯡ ꯀꯕꯨꯏ ꯈꯨꯟꯖꯥꯎꯗ ꯍꯥꯟꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯃꯥꯡꯒꯤ ꯆꯍꯤ ꯑꯗꯨꯗ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗꯗꯤ ꯃꯁꯤꯒꯤ ꯆꯣꯊꯦꯁꯤꯗ ꯄꯥꯡꯊꯣꯛꯑꯁꯤ ꯍꯥꯏꯗꯅ ꯋꯥꯔꯦꯞ ꯂꯧꯕꯗꯒꯤ ꯃꯁꯤ ꯉꯁꯤꯁꯦ ꯑꯃꯨꯛ ꯆꯩꯔꯥꯎꯕꯒꯤ ꯊꯕꯛꯁꯦ ꯉꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ IQSC Western College ꯀꯣꯟꯊꯧꯖꯝꯅ ꯁꯤꯟꯗꯨꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯅꯥꯛ ꯑꯦꯁꯦꯁꯃꯦꯟꯒꯤ ꯁꯦꯟꯁꯤꯇꯥꯏꯖꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ Western College ꯀꯣꯟꯊꯧꯖꯝꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ Western Collegeꯒꯤ ꯒꯚꯔꯅꯤꯡ ꯕꯣꯗꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯣꯟꯊꯧꯖꯝ ꯀꯨꯟꯖꯔꯥꯖ ꯁꯦꯀ꯭ꯔꯦꯇꯔꯤ L ꯏꯕꯣꯕꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯈꯨꯃꯟꯊꯦꯝ ꯗꯦꯕꯦꯟꯗ꯭ꯔꯣ ꯁ꯭ꯇꯥꯐ ꯑꯦꯁꯣꯁꯤꯌꯦꯁꯟ Western Collegeꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯍꯩꯁ ꯉꯥꯡꯕꯤꯅꯆꯤꯡꯕꯅ ꯁꯔꯨꯛ ꯌꯥꯈꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯊꯥ ꯑꯁꯤꯒꯤ 15ꯗ ꯂꯦꯟ ꯌꯥꯎꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯌꯨꯝ ꯀꯌꯥꯒꯤ ꯌꯨꯝꯊꯛꯀꯤ ꯇꯤꯟ ꯍꯣꯍꯟꯈꯤꯕ ꯑꯃꯗꯤ ꯌꯨꯝ ꯀꯌꯥ ꯍꯨꯝꯗꯣꯛꯇꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯕꯣꯔꯗꯔꯗ ꯂꯩꯕ ꯌꯥꯎꯅ ꯌꯨꯝ ꯍꯨꯝꯗꯣꯛꯈꯤꯕ ꯑꯄꯨꯟꯕ ꯌꯨꯝ 125 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯐꯪꯐꯝ ꯊꯣꯛꯄꯁꯤꯡ ꯆꯠꯂꯤꯕ ꯃꯥꯔꯆ ꯊꯥ ꯑꯁꯤꯒꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯇ꯭ꯔꯥꯏꯕꯦꯜ ꯏꯟꯗꯤꯖꯤꯅꯁ ꯐꯥꯔꯃꯔꯁ ꯀꯃꯤꯇꯤ MTIFCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯉꯁꯤ ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯏꯁꯦꯝꯃꯤꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ MTIFC ꯇꯦꯡꯅꯧꯄꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ S. ꯗꯥꯡꯁꯥꯅ ꯂꯦꯟ ꯌꯥꯎꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯌꯥꯝꯅ ꯍꯟꯖꯤꯟꯅ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯃꯐꯝꯁꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯜꯁꯤꯡ ꯌꯥꯎꯅ ꯈꯨꯜ 18ꯇ ꯌꯥꯝꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥꯁꯤꯡ ꯊꯣꯛꯍꯟꯈꯤ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ MTIFCꯗ ꯂꯩꯔꯦ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯈꯨꯜ ꯈꯔꯗ ꯌꯨꯝ ꯀꯨꯞꯅꯕ ꯇꯤꯟ ꯄꯨꯔꯛꯄ ꯈꯔꯁꯨ ꯌꯥꯎꯔꯦ ꯑꯗꯨꯃꯛꯄꯨ ꯇꯤꯜ ꯑꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯌꯨꯝ ꯍꯨꯝꯗꯣꯛꯄꯤꯈ꯭ꯔꯕ
ꯌꯨꯝꯊꯛ ꯄꯨꯝꯍꯣ ꯍꯣꯔaba amadi amang ata thohan khibadagi awaba nanglaba imungsing Manipur lengaki mai lenabasingna koina satuna kaya yamna amang ata thohan bikre haibadu khangdokpiraga awaba taraba imungsing mateng pangbiyu mamang thakta landslide thoktuna amang ata thohan bikraba singi tengbang pigani haina lengaki mai lenabasingda report pikhat khraba kaya amasung chahi ama helakpa phawbada ngasi phawba karigumba amata pidana leiriba pumnamak asi puna chaliba tha Mars asi phawbagi manungda pithok piyu hainasu MTIFC maikaidagi Manipur lengaki mai lenabasinggi pungning singsilakli ngasigi pawmishinga unaba aduda MTIFC gi Vice President K Modun General Secretary Administration K Modun Women's Wing gi Secretary Tocha Maku amasung Women's Wing gi Coordinator K Apemsu Sarugyakhi kun tramanga manung se kun tramari tramanga asidi border ki area ngaktanina masida ko spot inquiry ma changlaga achum maran jeng tholaga pot pi ba khangde paisa pi ba khangde masi khajana tawbiraga PB ba haise koi gi Farmers Intelligence Committee gi apam bani 2025 ta concerned authorities in the disaster management gi through the khangde relief meyam si mo khoina collection tawraga khunda list bi khalo haina pi ba matamda khun miyam si submit toy low shock khiba ising na pu khiba landslide taw khiba miyam si pi adubu ngasi phawa concerned authorities in mai gi shock liba mi sida pi khre haiba gi report si am phawa akoi ngasi phaw phangdri within sigi March manung sida lan khiba sing dusu antha gi nauna shock khiba gi miyam dusu atuba da PB ba haiba si akoi gi Indigenous Farmers Committee ga pambani Directorate of Research Central Agriculture University CAU Imphal na College of Food Technology Lampel Pat ka khusam naduna ICAR VP KAS Almora gi matenga loinana satharakhiba numit humnigi uhai mana masing amasung maru marang libagi training loishinkhre training asi maru oina Bisnupur district ki lanjenariba Wathalembi amasung Laishoi khungi khunja singi oina sathabani loishinbagi thoramda Vice Chancellor CAU Dr Anupam Misra Dr NZ Iboyai masu saruyakhi Manipur State Legal Services Authority ki mityeng makada District Legal Services Authority Thobal amadi Legal Aid Clinic kiyam leitan pok ani na punna sinduna Stop Child Marriage haiba thimda class 6 dagi 10 fawbagi manungda leiba mahairoi singi oiba inter-school sport painting competition ama ngasi Thobal hawkha da leiba Little Star English Higher Secondary School da pangthokre tongan ba school singdagi lakpa punna mahairoi chamaga kunthra nipan na sarugiyaduna pangthokiba competition aduda Little Star English Higher Secondary School Thobal hawkha gi Laishram Osin Devi apokpa Laishram Zeki Singna ahanba Changkhonba Institute Thobal Kiyam Sipai ki Mutum Pusparani Devi apokpa Mutum Somena Anishuba amasung Little Star Higher Secondary School Thobal hawkha gi McDonald Yumnam apokpa Ratan Yumnam ahum suba takre competition loiraba matungda Prohibition of Child Marriage Act Inglising aninga taruk haiba topic ta legal awareness program amasu pangtokhibaga loinana aduda advocate Thokchom Biswajit Singh amadi Legal Aid Clinic kiyam leitan pokki coordinator Thingujam Arun Kumar Sarukiyaduna ahanba taraba mahairoi da certificate kaloinana lupa lising ani second suba taraba certificate kaloinana lupa lising muga chamnga amadi ahum suba position taraba mahairoi da certificate kaloinana lupa lising ama mana oina yentokhi amadi sarugyakiba mahairoi singda participation certificate singsu yentokhi Basic knowledge of Meitei Mayek and spelling method of Manipuri writing using Bengali script haiba thim asida Tripura Lenga ki Directorate of Kokborok and other minority language na sinduna workshop ama Agartala gi Kokborok Learning Center da pangthokre Mars tara taruk tagi taranipan fawba pangthokiba workshop aduda maru oina Meitei Mayek ki expert Khoisna Mangal Singhana Meitei Mayek masak khanghanbagi maru oiba thodang adu lokhi Workshop aduda miyoi kun manga romna sarugyakhi hari. Haujuk pag mathana break ama lawzari. Admission open. Scientific Excellence Academy CNA CUET UZ Preparatory Course 2026 Lakliba Mars Kulumdoi Hojuragani. Mamangi sahi singda All India ki number 1 takraba college singda admission phanganba ngamkraba institute ni. Counseling, study materials, interaction program, mock test asina tingbagi kudong sabasu phanganjari. Mafam kay sampat hodam narak near traffic point opposite oil pump. Office hour 3 PM to 7 PM. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba kapidon kap siraf
100% harbel product ni lok khubada natana nak mahi chelaba amadi khangnaw mareng chatlaga lok kangkhu khuraba Cafidon cup syrup thakpiu. Cafidon cup syrup. Dada! Give him a key, you know. As a become more. Sige yung said, next time, tinacheksin na laksi lagat ham sa banine. Dada lang si juara habaga am takidar bo. Asum na, mayam na machalbog na option lugum. Basige yung masibog, aso yung an ko kada batagi. Next time, tinangap seli. Next time, juara habating matok na nabasim bani. Zaman tekno isi na mana, concrete katok na tinago matanda, kapam ng amuk tuhena enggal adli. Next time, strength is in the quick. Honglagli ba punsigi lambi sida aray ba chaba yaba makai sasinari. Adoni hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding magsibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break matung na mayam bataram na uksari hausi makata ba pau pisari. Tha asigi tang tara mari tara manga da len yawba akan ba nong leinung shit na moirang asigi manung da laiba amang ata thokraba imung singda ahan ba face ki oina Chief Minister Y Kem Chan gi meeting makada District Administration Bisnupur amadi moirang asigi MLA gi khuthang da pirakiba GI sit sing ngasi yen thokre. Ngasi moirang film laikai da laiba MLA office da MLA office moirang na sinduna pangthokiba GI sit yen thokpagi thorom aduda moirang asigi MLA thongam santi SDC moirang oinam boinaw SDO office moirang gi staff sing amade MLA office ki thaupuba kaya su sarugyakhi. GI sit yen thokpa aduga mari lenina MLA thongam santi na phongdokhibada natural disaster na Manipur gi mafam ayambada thokiba len yawba akan benong leitnungshit aduna moirang asigi mafam kaya da su yum ate akai yawna amadi manamasing kaya amang ata thokiba adu yamna nungaitaba thodokni adubu Manipur gi Chief Minister Y Kem Chan na miyam gi awaba ubiduna disaster asigi awaba mayok nariba singi khudaki mateng oina pibirak pasi yamna thagatningai ni ngasi moirang asigi oina imung tara manga da piriba GI sit yenthokpa asi yum atik akai yaukhiba amadi lenga hohankiba singi oina ahanba face ki pibani Masida yum oina humdokraba imung mangadana GI set bundle ahum aduga lena yum hohan kraba imung tarada GI set bundle amamam pibani haiki. Akoi barangda lebe SDO abadi concern STC ga koi punna tamna kana athubada bakoi khutok khudaki khudong thibado kokna regda ko honorable chief minister ngi makhala magi instruction do obey to boina ngasi se akoida tin kuptar bado kupla na ba le lang hol bado sidok na bai dauta doin ok pai thokrabada na akoi sarkar gi instruction la tungina bhala hum ni pijari se adugo le da hullaba signuna bhala mamni adon fast pace gi oila ai marang ke da mi trawari ngasi pijari bese akoi honorable CM gi akan instruction du da kudak ta koi apply to bangam jabase kudak ta kala pibi da la war ya dugi halaw mi lok tab jabi bi ko amang phangan bi bese akoi pununa honorable CM bo akoi me keidegi akoi punung thagat pham thoi awaba nanglaba yum humdokraba nupi amana phongdorakibada asumna khudakta miyam gi oiba awaba ubiduna mateng pibiriba Chief Minister amadi MLA bu thagatba phongdokhi Yam kuina aina ora jarakpa mafam dingwaki imine sing oro mo oro kono wakasar bata mau yengbirakte antakti nongna sakina Aijarubada, ting khara tawbi base yamna koina thagat ngai amma ko Minister Kem Chan ga ngana bi se ko ni da yamna haraude ai apen ko je Haukiba numit kharani gi mamangda nong yauna takiba akan balle na maram oiduna Bisnupur district ki oinam kendra gi manung da lairiba ngaikong kulan gram panchayat ki manung da lairiba yumthong chamri kun mangabu ka hena amang ata thoktuna sokhallaba yumsingda ngasi Manipur gi CM gi pautak matung ina District Administration Bisnupur dagi ahan batangka ki oina GI set bundle chaniyang khai piraktuna lena sokhallaba yumsingda yenthokpa hokre Oinam kendra ki MLA Irengbam Nalinina Department ki miyoi sing yauna laktuna ngaikong kulen bazar yenthokpa haukiba loinana UDC ACCC amadi ngaikong kulen gram panchayat ki pradhan amadi ward member sing yauna makata na ward ki oina mafam kaya da thoktuna yumthong chamri kun manga da zinga GI set yenthokibani UDC ki gogo amadi ACCC gi gopena kanna hona jaduna GI set zinga yenthokpa aduga mari lenina UDC ki President N Bishwarup na phongdorakpada haukiba numit kharani gi mamangda takiba len aduna
GP asigi yum kayamarum amang ata thokhiba aduda Gram Panchayat UDC amadi ACCC na DC ki khuthangdagi Manipur gi CM da yengsinbinaba haizabada tabiduna soklaba yum singi sizinanaba jinga pibirakpa asina miyamgi awabada CM nasu sarugyari haiba takle loinena praja miyamgi damak awaba ubiduna matam sana mateng pangbirapagi damak Manipur gi CM DC Bisnupur amadi staff singbu hainingai leitana thagatpa phongdokpa galonina pirakleba jinga sing asi khudak asidagi yenthokpa horagani hainasu makha takhi Lena Solava, Gongasigi, Gram Pansai Sigi, Untung Kudimaka, UDC, ACCC, Amadi, Gram Pansai Ki, Ikai Kumazaraba, Chairperson, Punamokusam Nazaraga, DC Gi Mateng Dogaraga, Ward Kiba, Club Sinokonbe area Singa, Madula Sanga, Batin Singadu, Puna, Ban, Saniga Yankasi, Han Page with the Pitavire, Tahana Sochalava, Imung Singa, Piduna, Kradu, Busu, Awa Kongo, Haiden Honazabani. Nipan Suba Thangzam Ongbi Nganbi Devi Memorial Football Tournament Sarugyagadaba Aram by Tengol Thongzu Unit 28 ki Sanari Singda uniform yentokre. Hojilo Shilakpada Marbipa Mukahana Pizari. Sazibugi Noma Panba Ano Bachahi, Hova Chairabagi Thoram Nasi Pangtokre. Amadi Buang Ruang Taudai Zengi Kunja Singna Santi Laina Leiba Pami Haina Kongsat Ama Chatkre. Hauzik Fabigo in Istv na Pizaba Manipur Solutions Zere Big W Kwai Pumna Mabu Amukahana Krusari.